ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯋꯥꯕ ꯂꯥꯏꯔꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯑꯣꯐꯤꯁꯥꯔ ꯏꯝꯐꯥꯜ ꯃꯆꯥ ꯑꯃꯅ ꯂꯧꯕꯤꯈꯤ꯫ ꯏꯝꯐꯥꯜ ꯃꯆꯥ ꯑꯗꯨꯅ ꯂꯧꯔꯕꯅꯤꯅ ꯃꯆꯦ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯣꯠ ꯅꯩꯕ ꯇꯧꯕꯗꯣ ꯃꯅꯥꯎꯄꯥ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯅꯥꯎꯄꯥꯅ ꯍꯟꯗꯛ ꯀꯨꯝꯒꯤꯁꯤꯒꯤ ꯈꯜꯂꯦ, "ꯏꯆꯦ, ꯅꯅꯥꯎꯅ ꯍꯟꯗꯛ ꯀꯨꯝꯁꯤ ꯃꯆꯥ ꯀꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯊꯪꯗꯗꯤ ꯀꯧꯒꯅꯤꯌꯦ ꯏꯆꯦ꯫ ꯏꯆꯦ, ꯅꯅꯥꯎꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯅꯥꯎꯅ ꯏꯆꯦꯗ ꯃꯇꯤꯛ ꯆꯥꯅ ꯗꯈꯤꯅꯥ ꯄꯤꯕ ꯉꯝꯗꯦ꯫ ꯏꯆꯦꯕꯨ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯡ ꯇꯦꯛꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯅꯥꯎ ꯂꯥꯛꯄ ꯉꯝꯗꯦ ꯏꯆꯦ꯫ ꯅꯅꯥꯎꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯦꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯑꯩꯁꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ? ꯏꯆꯦ, ꯑꯩ ꯆꯥꯛꯀꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯦꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯆꯦ" ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯒꯤ ꯃꯧꯄꯥ ꯑꯗꯨ ꯀꯞꯄꯦ꯫ ꯃꯄꯥ ꯑꯗꯨꯅ ꯀꯞꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯃꯣ, ꯀꯞꯀꯅꯣ, ꯑꯩꯈꯣꯏ ꯏꯆꯦ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯆꯠꯂꯣ꯫ ꯍꯥꯏꯕ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯄꯗꯨ ꯆꯥꯁꯦ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯁꯨ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯥꯛ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯄꯗ ꯃꯧꯄꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯈꯟꯈꯤ, "ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯤꯕꯁꯤꯕꯨ? ꯀꯔꯝꯕ ꯂꯤꯂꯥꯅꯣ?" ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯤ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯦ, ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯂꯨꯅ ꯇꯧꯏ, ꯂꯨꯅ ꯇꯧꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯇꯤ ꯂꯥꯏꯔꯕ ꯆꯨꯗꯠꯅꯕꯁꯤꯀꯌꯥ ꯌꯥꯗꯦ꯫ ꯃꯆꯥꯅ ꯄꯥꯝꯅ ꯂꯧꯔꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯁꯨ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯥꯏꯞꯇ ꯂꯨꯅ ꯇꯧꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯧ ꯅꯔꯁꯅꯤ, ꯗꯣꯛꯇꯔꯅꯤ, ꯃꯃꯥ ꯗꯣꯛꯇꯔꯅꯤ, ꯃꯆꯥꯅꯨꯄꯤ ꯅꯔꯁꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯀꯧ ꯆꯠꯄꯒꯤ ꯃꯣꯏꯗ ꯄꯩꯁꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯃꯥꯅ ꯂꯣꯏꯅꯃꯛ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯧ ꯑꯅꯤꯃꯛ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯈꯤ, "ꯍꯦ ꯑꯆꯧꯕ, ꯌꯥꯏꯃ, ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯛꯑꯣ." ꯑꯆꯧꯕ ꯌꯥꯏꯃ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯏ ꯀꯥꯗ ꯂꯦꯞꯇꯨꯅ ꯍꯪꯈꯤ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯧꯁꯤꯡꯗꯨ ꯊꯣꯛꯍꯜꯂꯛꯑꯣ." ꯃꯧꯁꯤꯡꯗꯨ ꯂꯣꯏ ꯀꯧꯊꯣꯛꯇꯨꯅ ꯃꯆꯦ ꯑꯗꯨ ꯀꯤꯔꯨꯞꯅ ꯊꯣꯡ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯧ ꯑꯇꯣꯝꯕꯤꯒꯤꯗꯤ ꯏꯃꯥꯅ ꯂꯩꯒꯦ ꯈꯜꯂꯦ, ꯀꯩ ꯈꯜꯂꯤꯕ ꯏꯃꯧ?" ꯑꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯈꯤ, ꯃꯍꯥꯛꯁꯨ ꯃꯨꯛꯄꯒꯤ ꯃꯌꯥꯏꯅ ꯈꯨꯝꯂꯛꯈꯤ, "ꯏꯃꯥꯅ ꯑꯗꯨꯝ ꯂꯩꯔꯣ, ꯑꯩꯅ ꯏꯃꯥꯅ ꯇꯧꯕꯗ ꯀꯩꯕꯨ ꯌꯦꯠꯇꯣꯏꯅꯣꯅꯦ ꯏꯃꯥ? ꯏꯃꯥ, ꯑꯩꯒꯤꯗꯤꯅꯦ ꯑꯍꯥꯎꯕ ꯂꯩꯔꯛꯎꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯂꯣꯏ ꯄꯨꯔ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯗꯈꯤꯅꯥꯀꯥꯁꯦ ꯒꯥꯔꯤ ꯇꯧꯔꯛꯎ, ꯁꯅꯥ ꯇꯧꯔꯒ ꯂꯣꯏ ꯍꯩꯖꯥꯅꯤꯡꯉꯣ ꯏꯃꯥ." "ꯑꯗꯨꯅꯤꯅꯦ ꯏꯃꯧꯁꯤꯗꯤ ꯑꯗꯨꯅꯤꯅꯦ." "ꯍꯣ, ꯐꯔꯦ, ꯆꯪꯉꯣ, ꯌꯥꯔꯦ, ꯅꯪꯒꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦꯀꯣ." "ꯑꯆꯧꯕ, ꯏꯕꯦꯝꯃ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ?" "ꯆꯥꯛꯀꯧꯕ ꯍꯥꯏꯕꯅꯦꯁꯨ ꯅꯧꯄꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯂꯥꯛꯇꯦ, ꯑꯗꯨꯒ ꯆꯥꯛꯀꯧ ꯆꯠꯀꯅꯤ ꯀꯥꯏ ꯂꯥꯡꯉꯤꯕ꯭ꯔꯣ? ꯂꯥꯡꯉꯒꯗꯤ ꯏꯃꯥꯅ ꯍꯌꯦꯡ ꯍꯦꯛ ꯂꯐꯣꯏ ꯑꯃꯒ ꯁꯦꯝ ꯑꯃꯒ ꯀꯣꯝꯂꯥ ꯑꯃꯒ ꯒꯨꯂꯥ ꯑꯃꯒ ꯁꯪꯒꯣꯝꯒ ꯂꯩꯔꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯆꯦ ꯑꯗꯨ ꯈꯨꯝꯕ ꯉꯝꯗꯦ, "ꯏꯃꯥ, ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯒꯦ ꯈꯜꯂꯦ. ꯏꯅꯥꯎꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦꯅ ꯍꯥꯏꯔꯦ. ꯏꯃꯥ, ꯑꯩ ꯍꯟꯗꯛꯇꯤ ꯄꯣꯊꯥꯔꯒꯦ ꯈꯜꯂꯦ." ꯃꯃꯥꯅ, "ꯄꯣꯊꯥꯕ ꯌꯥꯔꯣꯏ. ꯀꯩꯗꯧꯕꯩ ꯄꯣꯊꯥꯗꯣꯏꯅꯣ? ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯕꯩ ꯆꯠꯍꯜꯂꯣꯏꯗꯣꯏꯅೋ? ꯆꯠꯂꯣ. ꯍꯌꯦꯡꯅꯦ ꯑꯩꯉꯣꯟꯗꯒ ꯐꯠꯇꯕ ꯇꯥꯔꯛꯀꯗꯣꯏꯗꯣ ꯑꯩ ꯇꯜꯂꯦ. ꯆꯠꯂꯣ, ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯂꯧꯔꯛꯑꯒꯦꯀꯣ. ꯅꯣꯏꯒꯤ ꯏꯃꯨꯡ ꯄꯨꯛ ꯊꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯃꯆꯦ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯗꯦ, ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯑꯩ ꯂꯥꯛꯂꯒꯅ ꯍꯦꯟꯅ ꯄꯨꯛ ꯊꯜꯂꯣꯏꯗꯕꯅꯦ. ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯅ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯏꯅꯥꯎꯗ ꯆꯪꯂꯒ ꯑꯩ ꯗꯈꯤꯅꯥ ꯍꯥꯏꯅꯤꯡꯗꯤꯌꯦ ꯏꯃꯥ. ꯑꯩ ꯏꯀꯥꯏꯖꯩꯌꯦ ꯏꯃꯥ, ꯑꯩ ꯆꯠꯂꯔꯣꯏꯒꯦ." ꯑꯆꯧꯕ ꯍꯥꯏꯔꯛꯑꯦ, "ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣꯕ ꯅꯪ? ꯆꯠꯂꯣ, ꯑꯩꯅ ꯌꯥꯏꯌꯦ, ꯆꯠꯂꯣ. ꯏꯃꯥꯅꯅꯦ ꯂꯩꯔꯛꯏꯕꯁꯤꯗꯩꯅꯦ ꯅꯪꯅ ꯄꯦꯜꯂꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯂꯩꯒꯅꯤ. ꯆꯪꯉꯁꯤ, ꯆꯠꯂꯣ." ꯍꯥꯏꯔꯝꯂꯒ ꯑꯆꯧꯕ ꯃꯃꯥꯒꯤ ꯋꯥꯇꯥꯗꯨ ꯅꯨꯡꯁꯤꯅꯗꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯆꯦ ꯑꯃꯗꯤ ꯑꯆꯧꯕ ꯆꯪꯈꯤ꯫ ꯃꯃꯥꯗꯨꯅ ꯈꯟꯈꯤ, "ꯏꯆꯥꯁꯦ ꯅꯨꯄꯤꯒꯤ ꯊꯤꯔꯕꯅꯦꯅ ꯇꯧꯖꯔꯤꯝꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯟꯈꯤ꯫ ꯃꯆꯦ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤ ꯑꯆꯧꯕꯗ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯗ ꯍꯥꯏꯔꯛꯈꯤ,
Nang ay laurubase narayabak thibane. Ay inausingduga yam laininge. Aina kaigumba chakauba chatharagadi ay inausingduga laihorage ko tacho. Da aidi nangbu ay iyambang magni khalle. Tacho da tamo leiriba pumna magna nangna aigidi punsine. Ay amuhada yumsita halaroige. Dagi mai chuptana aba da shnupi ama thiro achowa wa sap samjanduna nan haido kanadano ai taning diye aina nang sakau bu chatlan gani loire ai nga da law lakani sida kok sahan gom se thoi yar tum la sila haiduna mahana wa adu samjalaga haraki adu tumkre nongala ba matamda khungang da laiba manaw adu mana yaujaba kitang paisa kitang hunba maru amla phawraki lupa lising ama chonga taba maru ama phawduna manaw pa adu harauki Ishwarna chale inaw nanaw manaw pi du hauna kauki manaw pi du chaklaman bana manaw pi du handa du na leiramki nanaw nang di kadawrage nanaw ai ising khalake ising thau ko na hairam du na mana pakhat poilak poi manaw pi du ising bitha agai nanaw akhoi ichi chakawra doine nang kem khallanu nang chaba phangla doine aina yawa marupto akhoi ge marupto athoi ngonda faure akhoi chegi dakina leuraga ay akhoi choi dai chakupa hai chalama dabane manaw pi harau bada naba pangpha phagi aseng bairo tamo aseng bai harama dabane adu te che la hani ko la dabane nang ne stage thongron jalaga ay chapo lerangi nang leramo tamo chatlu ki ko hoi atapo hauba lerau ko lerake leramo ko haiduna manaw pa adu yam harau na chenthok saraki manaw pa aduna dakhina adu lairuraba kanda manaw pa aduna mayumda changlaki machegi iche kanam leita zalone iche ibai kaino aibu chatladurba taribasibo iche na masi edo tholakpada pangha harauki Nauba iche na nau khurumse machi edo mamitagi mapi taki bakamde Nauba nang kada wala ino sida ayo nang kada wala ino Nauba iche nang tumai tongkono ay iche ki chako pa hai bala ino nang ching chak lek tabado chana bathjaga iche ki chako pa hai bala ino iche ki dida ki naam le yam gano iche lagi ni iche ni pa chana ba hangam jam putawramo iche aduna pe lagi iche amai hai gano nanaw lei jang trobaso iche ki dakina tam doine iche ngandana lao naubi na su iche uning bana loi magi mana sanman badaki aina iche ga leiring ai da yawba marup ta faure nauba magi nupa tholaki nauba na lai bro oh ibai khurumjer oh yar chango nache ga chango cha ga thakdana chapot ka chadana tau kho chango ya yarni dei bai ai naubi ju mathana le hoba ai yarni dei bai doi che iche se bai chako bangan ta thilau ko ho na se jin ne chatningbada oh bai mu chacharu gi ho chalo harau na chako pa harama kanda ma harau na hanki machi edu famungda chinanuna kapki asumna khanki magi wakhalda ima nangna nacha singse da oli base nang pendri baro nauba se wari ma nangna nushiba ma oira baje naubu su loksalo ai ma phani ki matau sieng pangamde aina kon basu ngamdi ima haiduna ma hangna famungdu da famduna kaptuna laike nauba harauna kap nok tuna haleke nauba harauna nok tuna halakpada mahaki machanupi famungda hiptuna masa sagatuna leiramle masa sagatuna leirambado mana machegini khana leirakpa phanek to pusanduna naubi achapo leire lao tamona chapo leire lao naubi masa mai hongai sabada ma tawum khangkide naubana sumna khanki aima naubi nangdi mai
ꯃꯩ ꯍꯧꯅꯁꯨ ꯅꯁꯥꯗꯣ ꯁꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯇꯥꯃꯣꯗꯤ ꯀꯥꯏꯗꯦ ꯄꯩꯁꯥꯅ ꯍꯤꯗꯥꯛ ꯂꯩꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯇꯥꯃꯣ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯝꯃꯨꯀோ ꯍꯥꯏꯗꯨꯅ ꯅꯥꯎꯕ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯗꯨꯅ ꯍꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯌꯥꯝꯕ ꯑꯩ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯄꯩꯁా ꯄꯤꯖꯔꯒꯦ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯃꯁꯥ ꯁꯥꯒꯠꯄꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯉꯥꯡꯁꯦ ꯃꯁꯥ ꯁꯥꯒꯠꯄꯒꯤ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯐꯥꯔꯃꯥꯁꯤꯗꯨꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯣꯏꯅꯦ ꯍꯦꯃꯜꯂꯦꯅꯦ ꯑꯩꯅ ꯅꯣꯏꯗ ꯄꯤꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯒꯦ ꯍꯦꯃꯜꯂꯦ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯦꯃꯜꯂꯦ ꯑꯩ ꯍꯟꯗꯛꯇꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨꯍꯦ ꯌꯥꯔꯁꯤ ꯆꯠꯂꯣꯁꯦ ꯊꯣꯡ ꯂꯣꯟꯖꯜꯂꯒꯁꯦ ꯅꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯅꯥꯎꯕ ꯃꯁꯥ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯕꯗꯣ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯆꯦꯒꯤꯅꯦ ꯈꯟꯅ ꯂꯩꯔꯛꯈꯤꯕ ꯐꯅꯦꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤ ꯃꯗꯣꯝꯆꯥ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯗꯣꯝꯆꯥ ꯏꯆꯦꯒꯤꯅꯤ ꯈꯟꯅ ꯍꯟꯗꯛ ꯑꯩꯅ ꯐꯥꯎꯈꯤꯕ ꯃꯔꯨꯞꯇꯨꯗꯒꯤ ꯏꯆꯦꯒꯤꯅꯤ ꯈꯟꯅ ꯑꯩꯅ ꯂꯩꯖꯈꯤꯕ ꯐꯅꯦꯛꯅꯤ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯂꯣ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯗꯣꯝꯆꯥꯗ ꯁꯤ ꯌꯣꯟꯊꯣꯛꯂꯒ ꯏꯅꯥꯎꯗꯣ ꯃꯁꯥ ꯃꯌꯥꯎꯅ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯤꯗꯥꯛ ꯂꯩꯔꯨꯈꯤꯒꯦ ꯏꯅꯦ ꯏꯗꯣꯝꯆꯥ ꯁꯤꯒꯤ ꯄꯩꯁꯥ ꯃꯃꯜꯁꯤꯗꯩꯗꯤ ꯍꯟꯖꯤꯟꯕꯤꯌꯣ ꯀꯌꯥꯅꯣꯅꯦ ꯁꯤꯕꯣ ꯂꯨꯄꯥ 1,100,000ꯅꯤ ꯑꯁꯨꯛ ꯇꯥꯡꯕ ꯐꯤꯁꯤꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯩꯔꯨꯏꯕ ꯐꯤ ꯃꯇꯦꯛ ꯑꯃꯈꯛ ꯇꯧꯔ ꯂꯣꯏꯔꯦ ꯑꯣ ꯌꯥꯔꯤꯁꯦ lupa 900 ꯄꯤꯔꯒꯦ lupa 900 ꯀꯥꯏꯅ ꯑꯩꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ lupa 900 ꯄꯤꯔꯒꯦ ꯑꯗꯨꯒꯅꯦ ꯅꯆꯦꯒꯤ ꯗꯈꯤꯅꯥ ꯇꯧꯅꯕ ꯐꯤ ꯃꯇꯦꯛ ꯑꯃꯒ ꯄꯨꯈ꯭ꯔꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦꯒꯤ ꯗꯈꯤꯅꯥ ꯄꯥꯝꯕꯩ ꯃꯌꯥꯏꯅ lupa 900 ꯑꯗꯨ ꯄꯨꯔꯒ ꯐꯤ ꯃꯇꯦꯛꯇꯣ ꯄꯨꯔꯒ ꯍꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯤꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯔꯒ ꯃꯅꯥꯎꯄꯤ ꯑꯗꯨ ꯄꯤꯊꯛꯄꯗꯒꯤ ꯃꯅꯥꯎꯄꯤꯗꯣ ꯍꯜꯂꯦ ꯅꯣꯡꯉꯥꯜꯂꯒ ꯆꯥꯛꯀꯧꯕꯅꯤ ꯆꯥꯛꯀꯧꯕꯒꯤ lupa 900 ꯑꯗꯨꯗ lupa 100-200 ꯈꯛꯇꯪ ꯂꯦꯝꯕꯗꯨꯅ ꯀꯩꯍꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯁꯦꯡꯁꯨ ꯂꯩꯇꯦ ꯑꯦꯟꯁꯥꯡꯁꯨ ꯂꯩꯇꯦ ꯊꯥꯎꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯒꯗꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯃꯣ ꯅꯪꯅ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯌꯥꯝ ꯀꯞꯄꯦ ꯀꯞꯀꯅꯨꯋꯣ ꯆꯦꯆꯦ ꯂꯥꯛꯑꯒꯅꯦ ꯏꯕꯥꯅꯤ ꯃꯣꯏ ꯃꯌꯨꯝ ꯆꯠꯈ꯭ꯔꯦꯁꯦ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯌꯦ ꯀꯣ ꯆꯦꯆꯦ ꯀꯣ ꯗꯗꯥ ꯀꯣ ꯅꯥꯎꯕ ꯀꯔꯤꯝ ꯈꯨꯝꯈꯤꯗꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯀꯩꯝ ꯋꯥꯗꯤꯌꯦ ꯍꯌꯦꯡ ꯆꯦꯆꯦ ꯂꯥꯛꯄꯒꯤ ꯍꯔꯥꯎꯔꯤꯅꯦ ꯑꯩꯁꯨ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯦ ꯃꯆꯦꯔꯣꯝꯗ ꯍꯥꯏꯅꯩ ꯃꯆꯦꯅ ꯍꯥꯏ ꯇꯥꯃꯣ ꯑꯩ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯣ ꯑꯩ ꯉꯟꯇꯥ ꯆꯠꯂꯒ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯒ ꯐꯤꯔꯣꯜ ꯐꯨꯔꯤꯠꯁꯤꯡꯗꯣ ꯁꯨꯗꯣꯛꯄꯤꯔꯝꯒꯦ ꯐꯖꯅ ꯑꯝꯇ ꯊꯝꯕꯤꯔꯝꯒꯦ ꯑꯉꯥꯡꯁꯤꯡꯗꯣ ꯍꯣꯏ ꯊꯤꯟꯒꯦ ꯑꯗꯣ ꯑꯁ ꯑꯩꯁꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯁꯥꯔꯦ ꯅꯪ ꯕꯕꯥ ꯂꯣꯏꯁꯜꯂꯣ ꯑꯗꯨꯗꯤꯀꯣ ꯑꯩ ꯆꯠꯄꯗ ꯊꯥꯗꯔꯝꯅꯕ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯕꯕꯥ ꯂꯣꯏꯁꯜꯂꯒꯦ ꯍꯦ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯆꯥꯛꯀꯧ ꯆꯠꯄ ꯃꯇꯝꯂꯣ ꯑꯁꯨꯛ ꯉꯟꯅ ꯏꯕꯦꯝꯃ ꯅꯅꯥꯎ ꯅꯨꯄꯥ ꯅꯆꯟ ꯅꯨꯄꯤ ꯑꯃꯠꯇ ꯇꯨꯝ ꯍꯧꯒꯠ ꯅꯣꯏ ꯂꯩꯀꯥꯏꯗꯨꯐꯥꯎ ꯇꯨꯝ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯌꯦ ꯅꯣꯏ ꯑꯗꯨꯋꯥꯏꯗꯤ ꯈꯨꯡꯒꯪꯒ ꯑꯣꯏꯕꯅꯤꯅꯀꯣ ꯈꯤꯇꯪ ꯊꯦꯡꯅ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯏꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯂꯦ ꯌꯦꯠꯂꯦ ꯄꯣꯠ ꯂꯩꯕ ꯌꯦꯠꯂꯦ ꯏꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯌꯥꯔꯦ ꯑꯩꯅ ꯆꯠꯄꯗ ꯊꯤꯜꯂꯝꯃꯅꯤ ꯂꯣꯏꯔꯦꯕ ꯏꯆꯥꯗꯤ ꯅꯨꯄꯤꯒꯤ ꯄꯋꯥꯔꯁꯤ ꯄꯥꯟꯈ꯭ꯔꯦꯗ ꯃꯃꯥꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯃꯧ ꯅꯨꯄꯤ ꯃꯆꯦ ꯑꯗꯨ ꯀꯞꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣ ꯑꯩ ꯑꯗꯨꯝ ꯑꯣꯇꯣꯗꯔ ꯀꯩꯅꯣꯝ ꯆꯠꯂꯒꯦ ꯅꯥꯎꯕꯗꯔ ꯀꯩꯅꯣꯝ ꯊꯤꯜꯍꯜꯂꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯗꯨ ꯂꯧꯕꯗꯤ ꯂꯥꯛꯑꯣꯀꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯥꯅ ꯀꯞꯇꯅ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗ ꯑꯆꯧꯕꯗꯤ ꯊꯕꯛꯀꯤ ꯇꯥꯏꯃꯤꯡꯅ ꯌꯥꯗꯕꯅ ꯃꯍꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯨ ꯂꯣꯏꯁꯟꯗꯨꯅ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯂꯣꯏꯁꯟꯗꯨꯅ ꯆꯠꯄꯒꯤ ꯊꯣꯛꯂꯛꯈꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗ ꯆꯠꯇꯣꯔꯤꯒꯦ ꯏꯃꯥ ꯂꯥꯏꯟꯗꯩꯗ ꯆꯠꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯆꯠꯂꯣ ꯅꯪꯗꯤ ꯑꯗꯨꯅ ꯆꯥꯅꯩꯀꯣ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯋꯥꯇꯥꯗꯣ ꯇꯥꯕꯗ ꯃꯥ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣꯏꯒꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯃꯥ ꯑꯗꯨꯒꯤ ꯋꯥꯈꯜꯃꯛꯁꯨ ꯈꯟꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ
ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯌꯨꯝꯗ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝ ꯃꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯤꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯜ ꯅꯨꯄꯤ ꯑꯗꯨ ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯇꯥꯃꯣ ꯆꯤꯆꯦ ꯂꯥꯛꯑꯦ, ꯆꯤꯆꯦ ꯅꯪ ꯎꯗꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯆꯤꯆꯦ? ꯇꯥꯃꯣꯗꯤ ꯅꯨꯡꯇꯤꯒꯤꯅꯦ ꯐꯃꯨꯡꯗ ꯐꯠꯇꯕ ꯑꯗꯨꯝ ꯀꯞꯄꯦ ꯈꯪꯕ꯭ꯔꯥ ꯆꯤꯆꯦ? ꯅꯪꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯥꯎꯕꯤ, ꯆꯤꯆꯦ ꯈꯪꯗꯕ ꯅꯠꯇꯤꯌꯦ꯫ ꯆꯤꯆꯦ ꯊꯕꯛ ꯅꯨꯡꯉꯥꯏꯕꯗꯨꯅ ꯂꯥꯛꯇꯕꯅꯤ꯫ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ ꯏꯃꯨꯡꯗ ꯂꯩꯍꯧꯋꯦ꯫ ꯇꯥꯃꯣꯗꯣ ꯃꯁꯥ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ꯫ ꯇꯥꯃꯣꯗꯣ ꯏꯃꯨꯡꯗꯅꯦ ꯐꯝꯃꯒ ꯀꯞꯄ ꯂꯩꯍꯧꯋꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ꯫ ꯆꯪꯉꯛꯄ꯭ꯔꯣ? ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯄꯗ ꯃꯅꯥꯎꯄꯥ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯆꯦ ꯑꯗꯨ ꯎꯕꯗ ꯃꯥ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯗꯈꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯥꯗꯔꯒ ꯀꯧꯈꯤ꯫ ꯅꯥꯎꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯆꯦ ꯆꯥꯛ ꯀꯧꯕ ꯂꯥꯛꯏ ꯅꯥꯎꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯥꯎꯕ, ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃ, ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯣ, ꯅꯥꯎꯕꯤ ꯆꯠꯂꯣ, ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯇꯧꯈꯤ꯫ ꯅꯥꯎꯕ ꯏꯁꯤꯡ ꯈꯤꯛꯂꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯋꯥꯃꯟꯕꯅ ꯃꯁꯥ ꯂꯦꯛꯊꯔꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯏꯆꯦ, ꯅꯪ ꯂꯥꯛꯑꯕꯣ? ꯏꯆꯦ ꯂꯥꯛꯑꯦ ꯅꯥꯎꯕ꯫ ꯅꯪ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯩꯅꯣ? ꯏꯆꯦ ꯉꯁꯤꯗꯒꯤ ꯁꯤꯗꯩ ꯍꯜꯂꯔꯣꯏꯌꯦ꯫ ꯁꯤꯗ ꯂꯩꯔꯗꯣꯏꯅꯤ ꯅꯥꯎꯕ꯫ ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯏꯆꯦꯅ ꯍꯥꯏꯕ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯨ ꯐꯨꯠꯂꯦ ꯏꯆꯦ꯫ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯥꯎꯕꯤ, ꯆꯤꯆꯦꯒ ꯆꯥꯗꯣꯏꯔꯣ ꯇꯥꯃꯣꯒ ꯆꯥꯗꯣꯏꯔോ? ꯑꯩꯗꯤ ꯆꯤꯆꯦꯒ ꯆꯥꯅꯤ, ꯇꯥꯃꯣꯒꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅꯤꯅ ꯆꯥꯅꯤꯡꯗꯦ, ꯆꯤꯆꯦꯒ ꯆꯥꯒꯦ꯫ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ, ꯆꯤꯆꯦ ꯆꯥꯛ ꯊꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯃꯌꯥꯝꯁꯦ ꯁꯨꯗꯣꯛꯄꯤꯔꯝꯒꯦ꯫ ꯃꯅꯥꯎꯄꯥ, ꯆꯤꯆꯦ ꯁꯨꯔꯝꯃꯅꯨꯗ, ꯏꯕꯥꯏ ꯂꯥꯛꯑꯒ ꯏꯀꯥꯏꯖꯩ꯫ ꯑꯩ ꯉꯁꯤꯗꯩ ꯍꯜꯂꯔꯣꯏꯌꯦ, ꯏꯕꯥꯏ ꯂꯥꯛꯑꯒ ꯑꯩ ꯍꯥꯏꯔꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯂꯧꯕꯅꯦ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯃꯇꯝ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯁꯥꯗ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯊꯣꯏ, ꯅꯥꯎꯕ? ꯏꯕꯥꯏ ꯂꯥꯛꯑ ꯃꯥꯜꯂꯦ ꯏꯆꯦ꯫ ꯊꯣ ꯀꯧꯁꯜꯂꯛꯑꯣ ꯆꯠꯂꯣ꯫ ꯏꯕꯥꯏ ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯑꯩ ꯆꯪꯉꯔꯣꯏꯒꯦ꯫ ꯏꯕꯥꯏ ꯆꯪꯉꯣ ꯂꯥꯛꯑꯣ, ꯍꯪꯒꯣꯏꯔꯣꯏ ꯕꯥꯏ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯆꯤꯆꯦ ꯀꯧꯊꯣꯔꯛꯑꯣꯆꯣ, ꯁꯤꯗ ꯐꯝꯃꯝꯒꯦꯆꯣ ꯍꯥꯏꯔꯒ ꯃꯕꯥꯏ ꯑꯗꯨ ꯃꯣꯏꯒꯤ ꯃꯣꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯃꯆꯦ ꯑꯗꯨ ꯀꯧꯊꯣꯛꯄꯗ ꯃꯆꯦ ꯑꯗꯨ ꯊꯣꯛꯂꯛꯈꯤ꯫ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯣ, ꯑꯩꯁꯤ ꯋꯥ ꯑꯝꯇ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯩꯁꯦ ꯃꯇꯝ ꯈꯔꯁꯤꯗ ꯈꯔ ꯂꯩꯔꯁꯤꯔꯥꯅ ꯈꯟꯕ꯫ ꯑꯗꯨꯗ ꯀꯅꯥꯅ ꯌꯥꯔꯛꯑꯣꯏꯗꯣꯏ ꯃꯥꯟꯒꯦ? ꯍꯥꯏꯔꯛꯄꯗ ꯃꯆꯦ ꯑꯗꯨ ꯄꯨꯡꯍꯥꯎ ꯍꯔꯥꯎꯈꯤ꯫ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣ ꯅꯪ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯅꯦ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯩ ꯉꯁꯤꯃꯛꯇꯤ ꯐꯠꯇꯦ, ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯑꯒꯦ꯫ ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯑꯗꯒꯤꯗꯤ ꯌꯨꯝ ꯁꯥꯅꯕ ꯄꯣꯠ ꯆꯩꯒ ꯂꯧꯔ ꯄꯨꯂꯞ ꯂꯥꯛꯑꯒꯦꯀꯣ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯇꯨꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯤ ꯆꯤꯆꯦ ꯑꯩꯈꯣই ꯌꯨꯝ ꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯒꯤ ꯃꯣꯠꯇ ꯐꯣꯡꯗꯣꯛꯄꯤꯌꯨ꯫